ꯉꯁꯤꯁꯨ ꯏꯟꯁꯥꯡ ꯃꯊꯦꯜ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯩꯅ ꯑꯩꯈꯣꯏꯗꯩ ꯍꯦꯛꯏꯅꯦ ꯄꯦꯔꯨꯛꯁꯤꯁꯨ ꯑꯗꯒꯤ ꯁꯤꯒꯤ ꯌꯦꯝꯄꯠꯁꯤꯁꯨ ꯌꯦꯝꯄꯠꯁꯤꯒ ꯄꯦꯔꯨꯛꯁꯦ ꯌꯦꯝꯄꯠꯇꯤ ꯌꯥꯝꯗꯦꯗꯣ ꯄꯥꯝꯕꯤ 4-5ꯗꯅꯤ ꯑꯗꯨꯒ ꯁꯤꯒ ꯀꯥꯡꯁꯨ ꯑꯃ ꯁꯤꯒꯤ ꯍꯋꯥꯏ ꯃꯪꯒꯟꯁꯦ ꯉꯧꯔꯒ ꯁꯨꯅꯤ ꯀꯪꯅ ꯑꯗꯨꯒ ꯀꯥꯡꯁꯨ ꯑꯃ ꯁꯨꯖꯔꯛꯑꯒꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯒꯤ ꯁꯣꯏꯕꯨꯝꯁꯦ ꯁꯤꯒ ꯑꯂꯨ ꯃꯆꯥ ꯑꯅꯤꯁꯤꯗꯪ ꯊꯥꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯉꯥ ꯑꯇꯥꯎꯕꯁꯦ ꯁꯤꯒ ꯑꯃ ꯁꯣꯏꯕꯨꯝꯁꯤꯒ ꯉꯥ ꯑꯇꯥꯎꯕꯁꯤꯒ ꯑꯃ ꯊꯣꯡꯖꯔꯛꯑꯒꯦ ꯑꯗꯩ ꯁꯤꯗꯩꯁꯤꯗ ꯁꯣꯏꯕꯨꯝ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯑꯋꯥ ꯐꯗꯤꯒꯣꯝ ꯆꯅꯝ ꯇꯤꯜꯍꯧ ꯂꯩꯔꯦ ꯌꯣꯡꯆꯥꯛꯁꯤꯅ ꯄꯦꯔꯨꯛ ꯀꯥꯡꯁꯨꯒꯤꯅꯤ ꯈꯔ ꯌꯥꯝ ꯁꯣꯏꯖꯟꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯔꯣꯕꯍꯣ ꯂꯣꯗꯕꯣ ꯂꯣꯏ ꯂꯣꯔꯦ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯊꯣꯡꯕ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯍꯧꯖꯤꯛ ꯁꯤꯗꯩꯁꯤꯅ ꯄꯦꯔꯨꯛ ꯐꯨꯠꯂꯒꯦ ꯊꯣꯡꯕ ꯍꯧꯔꯒꯦ ꯃꯩ ꯊꯥꯒꯠꯂꯦ ꯃꯌꯥꯝꯁꯤ ꯊꯥꯡꯒꯠꯂꯦ ꯃꯍꯤ ꯈꯔ ꯍꯩꯖꯤꯜꯂꯒꯦ ꯌꯥꯔꯦ ꯁꯧꯗ꯭ꯔꯁꯅꯨ ꯃꯍꯤꯁꯦ ꯑꯗꯨꯝ ꯍꯥꯞꯆꯜꯂꯅꯤ ꯄꯦꯔꯨꯛꯅꯤꯅ ꯌꯥꯝ ꯀꯨꯏꯅꯁꯨ ꯐꯨꯠꯂꯣꯏ ꯌꯦꯝꯄꯠꯁꯤꯅ ꯃꯈꯥ ꯊꯪꯈ꯭ꯔꯒꯦ ꯄꯦꯔꯨꯛꯁꯤꯅ ꯃꯊꯛ ꯊꯪꯉꯒꯦ ꯃꯤꯅꯤꯠ 5ꯃꯨꯛꯇꯪ ꯐꯨꯠꯂ ꯇꯣꯛꯀꯅꯦꯕꯁꯦ ꯁꯤ ꯁꯧꯕ ꯉꯥꯏꯔꯤꯉꯩꯗ ꯁꯣꯝꯗ ꯁꯣꯏꯕꯨꯝ ꯊꯣꯡꯅꯕ ꯎꯌꯥꯟ ꯊꯥꯡꯒꯠꯂꯒꯦ ꯁꯣꯏꯕꯨꯝ ꯊꯣꯡꯅꯕ ꯎꯌꯥꯟꯁꯦ ꯊꯥꯡꯒꯠꯂꯦ ꯃꯈꯣꯛꯁꯦ ꯈꯤꯇꯪ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯆꯟꯒꯦ ꯁꯤ ꯑꯋꯥ ꯐꯗꯤꯒꯣꯝꯁꯦ ꯁꯤꯡꯗꯩ ꯊꯥꯎ ꯉꯧꯕꯗ ꯍꯥꯞꯀꯦ ꯁꯤꯅ ꯍꯣꯔꯦꯟ ꯊꯥꯛꯅꯅꯕ ꯁꯣꯏꯗꯣꯛꯍꯧꯔꯒꯦ ꯄꯥꯏꯔꯤꯉꯩꯗ ꯇꯤꯜꯍꯧꯁꯤꯒ ꯁꯤꯒꯗꯪ ꯉꯧꯔꯒꯦ ꯆꯅꯝꯁꯤꯒ ꯎꯌꯥꯟꯁꯦ ꯁꯥꯔꯦ ꯊꯥꯎ ꯍꯩꯔꯒꯦ ꯌꯥꯔꯦꯗ ꯊꯥꯎ ꯃꯨꯜꯂꯦ ꯇꯦꯖꯄꯥꯠ ꯊꯥꯗꯔꯦ ꯑꯗꯒꯤ ꯇꯤꯜꯍꯧꯒ ꯑꯋꯥ ꯐꯗꯤꯒꯣꯝ ꯃꯀꯣꯛꯀꯁꯦ ꯑꯃꯨꯛ ꯊꯥꯗꯔꯒꯦ ꯆꯅꯝ ꯊꯥꯗꯔꯒꯦ ꯉꯧꯔꯤꯉꯩꯗ ꯍꯩꯔꯤꯕꯣꯞ ꯊꯥꯗꯔꯒꯦ ꯁꯤꯡ ꯈꯔ ꯑꯃ ꯊꯥꯗꯔꯒꯦ ꯑꯗꯩ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛꯁꯦ ꯃꯀꯨꯞ ꯑꯣꯏꯅ ꯈꯤꯇꯪ ꯑꯗꯨꯝ ꯍꯥꯞꯆꯟꯈ꯭ꯔꯒꯦ ꯄꯨꯂꯞ ꯍꯥꯞꯆꯜꯂꯒꯦ ꯃꯆꯨꯁꯨ ꯀꯩꯁꯨ ꯍꯥꯞꯄꯤꯉꯩꯗ ꯉꯥꯛꯇꯪ ꯋꯥꯠꯂꯤ ꯆꯅꯝ ꯃꯨꯟꯒꯗꯕꯗ ꯉꯥꯛꯇꯪ ꯊꯝꯒꯦ ꯁꯨꯃꯥꯏꯅ ꯍꯤꯡꯁꯦ ꯈꯤꯇꯪ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯅ ꯑꯗꯨꯝ ꯇꯤꯡꯗ꯭ꯔꯦ ꯌꯥꯔꯅꯤꯁꯦ ꯀꯩꯅꯣ ꯍꯥꯞꯆꯟꯕ ꯉꯥ ꯍꯥꯞꯆꯟꯕ ꯉꯥ ꯍꯥꯟꯅ ꯉꯧꯒꯦ ꯉꯥ ꯍꯥꯞꯇ꯭ꯔꯤꯉꯩꯗ ꯉꯥꯔꯤꯁꯦ ꯏꯟꯁꯥꯡ ꯃꯍꯥꯎ ꯀꯟꯅꯕꯅꯦ ꯑꯁꯤꯗ ꯃꯈꯥ ꯊꯪꯊꯒꯦ ꯑꯗꯨꯒ ꯉꯥ ꯍꯥꯞꯆꯜꯂꯒꯦ ꯄꯦꯔꯨꯛꯁꯦ ꯃꯨꯜꯂꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯃꯨꯟꯗ꯭ꯔꯁꯨ ꯌꯥꯏꯑꯕ ꯄꯦꯔꯨꯛꯇꯤ ꯁꯨꯃꯥꯏꯅ ꯈꯔ ꯁꯪꯇꯛꯅ ꯇꯧꯒꯦ ꯇꯧꯅꯤ ꯃꯨꯟꯁꯤꯜꯂꯝꯃꯦ ꯊꯥꯡꯊꯔꯒꯦ ꯉꯥꯁꯦ ꯉꯥꯏꯍꯥꯛ ꯉꯧꯔꯦ ꯑꯗꯨꯝ ꯈꯔ ꯑꯣꯟꯊꯣꯛꯑꯒ ꯁꯣꯏꯕꯨꯝ ꯍꯥꯞꯆꯜꯂꯅꯤ ꯌꯥꯔꯦꯗ ꯂꯣꯏ ꯅꯝꯃꯦ ꯁꯣꯏꯕꯨꯝꯁꯦ ꯑꯩꯅ ꯑꯌꯨꯛꯇꯒꯤ 3-4 ꯍꯟꯖꯟ ꯍꯟꯖꯟ ꯆꯥꯝꯊꯣꯛꯑꯒ ꯆꯥꯛ ꯊꯣꯡꯕꯒꯤ ꯆꯤꯡꯍꯤꯗ ꯇꯤꯡꯁꯤꯜꯂꯒ ꯊꯝꯕꯅꯦꯕ ꯂꯣꯏ ꯑꯀꯜ ꯑꯔꯥꯛ ꯂꯧꯊꯣꯛꯑꯒ ꯑꯂꯨꯁꯤꯁꯨ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒꯦ ꯑꯩꯅ ꯑꯂꯨꯁꯦ ꯁꯨꯃꯥꯏꯅ ꯄꯥꯟ ꯁꯣꯏ ꯁꯣꯏꯕꯨꯝꯒ ꯊꯣꯡꯕ ꯌꯥꯝ ꯀꯟꯒꯜꯂꯦꯅ ꯁꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯃꯩ ꯂꯩꯊꯔꯒ ꯉꯥꯛꯇꯪ ꯑꯣꯝꯒꯦ ꯁꯤ ꯑꯝꯇ ꯑꯣꯠꯈꯤꯒꯦ ꯑꯩ ꯑꯣꯝꯁꯤꯜꯂꯒ ꯊꯝꯕꯁꯦ ꯅꯪꯗꯤ ꯈꯥꯕꯩꯅ ꯑꯣꯠꯂꯒꯦ ꯉꯥꯛꯇꯪꯒ ꯉꯧꯏ ꯌꯦꯟꯁꯦ ꯁꯥꯔꯦ ꯃꯪꯒꯜ ꯍꯥꯞꯆꯜꯂꯒꯦ ꯃꯁꯤ ꯑꯃꯨꯛꯇꯪ ꯑꯣꯠꯂꯒ ꯃꯍꯤ ꯍꯥꯞꯆꯜꯂꯒ ꯌꯥꯔꯅꯤ ꯌꯥꯔꯦ मही हाथ लगे मही हाथ लगे
ꯄꯤꯛ ꯍꯦꯛ ꯊꯟꯅ ꯍꯦꯛ ꯊꯣꯡꯕ ꯃꯍꯤ ꯍꯥꯞꯄꯦ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒꯦ ꯃꯨꯜꯂꯦ ꯄꯣꯛ ꯄꯣꯛ ꯌꯥꯝ ꯄꯣꯛꯈꯥꯏꯔꯦ ꯁꯤꯗ ꯍꯩꯗꯣꯛꯑꯒꯦ ꯍꯧꯗꯣꯡ ꯉꯥ ꯑꯃꯨꯛꯇ ꯂꯧꯍꯧꯒꯦ ꯁꯤꯗ ꯉꯧꯍꯧꯒꯦ ꯁꯨꯃꯥꯏꯅ ꯑꯋꯥ ꯐꯗꯤꯒꯣꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯒ ꯊꯨꯝ ꯊꯥꯛꯆꯟꯒꯦ ꯏꯟꯁꯥꯡꯁꯤ ꯃꯨꯜꯂꯛꯑꯦ ꯊꯨꯝꯁꯤ ꯈꯔ ꯌꯥꯝ ꯊꯥꯛꯑꯒꯦ ꯏꯟꯁꯥꯡ ꯌꯥꯝ ꯀꯩꯅꯣꯒꯗꯣ ꯑꯝꯇ ꯇꯣꯏꯗꯕ ꯈꯪꯗꯦ ꯉꯥꯒꯗꯣ ꯑꯣꯠꯃꯟꯗꯗꯅ ꯇꯣꯏꯗꯦꯅꯦ ꯁꯤ ꯉꯥꯛꯇꯪ ꯊꯝꯈꯤꯒꯦ ꯊꯨꯝ ꯊꯥꯛꯄꯒꯤ ꯑꯗꯨꯒ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯑ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯔꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒ ꯊꯥꯡꯊꯔꯒꯦ ꯉꯥ ꯃꯇꯨꯝ ꯍꯦꯛ ꯇꯣꯏꯗꯦ ꯐꯗꯤꯒꯣꯝ ꯊꯥꯛꯆꯤꯜꯂꯒꯦ ꯂꯣꯏꯁꯤꯜꯂꯦ ꯏꯟꯁꯥꯡ ꯃꯍꯤ ꯌꯥꯝ ꯌꯥꯎꯗꯦ ꯀꯪꯂꯞꯅ ꯁꯤꯅ ꯍꯥꯎꯅꯤ ꯃꯣꯔꯣꯛꯁꯦ ꯉꯁꯤꯗꯤ ꯑꯩꯅ ꯃꯈꯥ ꯊꯪꯅꯅ ꯇꯧꯕꯅꯦ ꯑꯗꯨꯅ ꯈꯔ ꯌꯥꯔꯝꯃꯦ ꯁꯨꯃꯥꯏꯅ ꯃꯀꯨ ꯌꯥꯎꯍꯟꯗꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯃꯪꯒꯟ ꯉꯧꯕ ꯂꯣꯏꯔꯦ ꯑꯗꯒꯤ ꯃꯣꯔꯣꯛ ꯉꯥꯔꯤꯒꯒ ꯂꯣꯏꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯁꯤ ꯁꯣꯏꯗꯧꯗ ꯉꯥꯏꯔꯦ ꯑꯃꯨꯛꯇꯪ ꯁꯣꯏꯗꯠꯈꯤꯒꯦ ꯍꯋꯥꯏ ꯃꯪꯒꯟꯁꯦ ꯈꯤꯇꯪ ꯌꯥꯝꯃꯟꯕ ꯃꯥꯜꯂꯦ ꯃꯪꯒꯟꯅ ꯌꯥꯝꯕ ꯆꯥꯅꯤꯡꯗꯦ ꯈꯤꯇꯪ ꯂꯧꯊꯣꯛꯀꯦ ꯈꯥꯏꯗꯣꯛꯀꯦ ꯄꯦꯔꯨꯛ ꯁꯧꯕ ꯂꯣꯏꯔꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨ ꯂꯣꯏꯔꯒ ꯄꯨꯛꯂꯣꯏ ꯂꯣꯏꯔꯦ ꯁꯤꯗ ꯈꯔ ꯑꯃ ꯇꯣꯠꯀꯦ ꯁꯤꯗ ꯅꯝꯗ꯭ꯔꯁꯨ ꯍꯥꯎꯔꯣꯏ ꯄꯦꯔꯨꯛꯇ ꯅꯝꯗ꯭ꯔꯁꯨ ꯍꯥꯎꯔꯣꯏ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯇꯣꯠꯁꯜꯂꯦꯗꯅ ꯑꯁꯤꯈꯩꯅ ꯄꯦꯔꯨꯛꯇ ꯑꯃꯨꯛ ꯇꯣꯠꯁꯜꯂꯒ ꯄꯨꯂꯞ ꯇꯣꯠꯁꯟꯅꯒꯦ ꯌꯥꯔꯦ ꯁꯤꯒꯤ ꯃꯪꯒꯟꯁꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯒꯦ ꯃꯪꯒꯟ ꯌꯥꯝ ꯍꯥꯞꯃꯜꯂꯗꯤ ꯍꯥꯎꯔꯣꯏ ꯑꯗꯣ ꯁꯤ ꯆꯞ ꯆꯥꯔꯦꯗ ꯇꯤꯜꯍꯧꯁꯤꯁꯨ ꯅꯣꯏꯁꯟꯒꯦ ꯅꯣꯏꯁꯟꯕꯩ ꯃꯍꯥꯎꯅ ꯃꯍꯥꯎ ꯑꯃꯅꯦ ꯌꯣꯡꯆꯥꯛꯁꯤꯁꯨ ꯅꯣꯏꯁꯟꯒꯦ ꯃꯔꯣꯏ ꯑꯇꯩꯅ ꯈꯔ ꯄꯥꯡ ꯄꯥꯡ ꯊꯥꯛꯑꯁꯤ ꯇꯣꯠꯄꯗ ꯇꯤꯟ ꯌꯥꯔꯦ ꯏꯟꯁꯥꯡ ꯍꯥꯞꯄ ꯍꯧꯔꯒꯦ ꯄꯦꯔꯨꯛ ꯀꯥꯡꯁꯨꯗꯩ ꯍꯦꯛꯇ ꯍꯧꯔꯒꯦ ꯌꯥꯟꯗ ꯅꯨꯡꯁꯤꯗꯥꯛ ꯃꯅꯥꯋꯣ ꯐꯛꯄꯥꯏ ꯃꯅꯥꯋꯣ ꯇꯣꯅꯤꯡꯈꯣꯛꯋꯣ ꯁꯤꯅ ꯑꯃꯨꯛ ꯀꯣꯠꯊꯔꯛꯀꯦ ꯐꯛꯄꯥꯏꯅꯦ ꯇꯣꯅꯤꯡꯈꯣꯛꯅꯦ ꯑꯗꯒꯤ ꯃꯌꯥꯡꯇꯣꯟꯅꯦ ꯃꯌꯥꯡꯇꯣꯟꯁꯨ ꯆꯣꯡꯉꯝꯃꯤ ꯍꯥꯞꯆꯤꯟꯒꯦ ꯌꯥꯔꯦ ꯍꯥꯞꯄꯒꯦ ꯃꯇꯨꯝ ꯑꯃ ꯌꯥꯎꯁꯜꯂꯛꯑꯦ ꯌꯥꯔꯅꯦ ꯃꯍꯤꯒꯁꯦ ꯃꯌꯥꯝ ꯆꯥꯛ ꯂꯣꯏꯖꯔꯦ ꯃꯍꯥꯎ ꯈꯤꯇꯪ ꯌꯦꯡꯖꯔꯛꯑꯒꯦ ꯊꯨꯝ ꯅꯝꯃꯤ ꯅꯝꯗꯦ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯆꯝꯐꯨꯠꯁꯦ ꯍꯥꯟꯅ ꯈꯤꯇꯪ ꯆꯥꯒꯦ ꯆꯝꯐꯨꯠ ꯍꯥꯏꯕꯁꯦ ꯀꯣꯕꯤꯁꯦ ꯁꯨꯃꯥꯏꯅ ꯉꯥꯜꯂꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯁꯨꯃꯥꯏꯅ ꯀꯣꯕꯤ ꯐꯨꯜ ꯉꯥꯜꯂꯤꯅꯦ ꯁꯣꯏꯕꯨꯝ ꯊꯣꯡꯕꯁꯦ ꯌꯥꯝ ꯄꯥꯝꯃꯤ ꯁꯣꯏꯕꯨꯝ ꯀꯥꯡꯉꯧ ꯍꯥꯏꯕ ꯁꯣꯏꯕꯨꯝ ꯊꯣꯡꯕ ꯍꯥꯏꯕ ꯌꯥꯝ ꯆꯥꯏ
ꯍꯥꯎꯋꯦ ꯁꯣꯏꯕꯨꯝꯁꯦ ꯌꯥꯝ ꯍꯦꯛꯇ ꯁꯤꯟꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯏꯁꯨ ꯈꯤꯇꯪ ꯁꯤꯟꯇꯛꯀꯤ ꯃꯍꯥꯎ ꯑꯃꯗꯤ ꯆꯪꯉꯦ ꯑꯗꯨꯏꯁꯨ ꯍꯥꯎꯋꯦ ꯌꯥꯝꯗꯤ ꯍꯥꯎꯋꯦ ꯎꯁꯣꯏ ꯀꯥꯡꯁꯣꯏꯁꯨ ꯑꯃꯨꯛ ꯊꯨꯝ ꯌꯦꯡꯖꯔꯛꯑꯒꯦ 우수의 강조 매력 강조지 좀 얘기잘하게 매력 강조 làm hỏi mày không 시주 làm hỏi đâu 시주 hỏi 아니면 hỏi mày làm cái gì thì 마땅히 근데 아기 비디오 질러선저기 마땅히 비디오다 못 내려서